थासी तरह तरह के अंगन बायुक्ता लीला सिंखोना खोंदा मियामना फुबदगी लेखिदबा केएस वुंगाथिंग चै निफुगनिथोय उखरुल डिस्ट्रिक्ट की सवाव खुल मिसी की मतंगदा तांगखुल कतामनाव लोंग इम्फाल तांगखुल पीपल्स ऑर्गेनाइजेशन इम्फाल अमदी इम्फाल तांगखुल सनाव लोंगना चीफ मिनिस्टर दा मेमोरेंडम पिसिंदुना मरालेबा मियोय सिंह खुदकता फानबा तक्षिंख्रे वुंगाथिंग इचम चंबा लो उदुना हिंबा मियोयनी था असिगी तरह तरुक की अयुक्ता महाकी मचन नुपी इम्फाल दा मयुम पांदुना लेबी यर्मिला अमसुंग तबिथा उननबा लुपा लिसिंग कुनमरी पूरगा चखिबनी मा करिगुंबा निशा चाब थप तौब मियोय नते मापु तमथिना फुरंबदगी ज्ञान मांगदुना तादुना लेरंबनी मंगोंदा सिरिबा मरासिंगी खुदम चांगदम अमत पीबा ngamloi मंगोंदा यावखिबा सेनफम अदुसु यावरमद्रे मसिना मणिपुरगी ट्राइबल मियामदा थमोय सोकना नुंगाय हंद्रे हिरमसिदा गवर्नमेंट मियेंग चंगदुना मरालेबसिंग नुमित तरानिगी मनुंगदा फादुना आइनगी ओइबा थबक लौखटकदबनी लेखिद्रबगी इमुंगदा लुपा लाख तरा एक्स ग्रेशिया की सेनफम पीबगा लोइनना इमुंगी मियोय अमदा गवर्नमेंट की चुनबा थबक हापकदबनी दाबीसिंग असि थबक ओइना पांगथोकत्रबदि लुपसिंग असिगी ऑर्गेनाइजेशन सिंगा खुसम नरगा अकन बखोंजंग जंगसिगनी हाइरी जामना पैकेट काजिरंगा लेदुना हांगदोलुबदा कोफाई काबा अमदी फतबा पोलम का यारोम थेंगनरे तागियल इंडस्ट्री स्टेट के गेट मयादा दुकान फंबी थांगजम समाना महाकी दुकान गे योननबा मस्जिद रोड तलैबा होलसेल दुकान अमदगी काजिरंगा पैकेट सिंग लेरखि हाइरी मफम अदुवाइदा होटल फंबी नुपी अमना ग्राम चनिगा यांखैगी जामना पैकेट अमा समागी दुकान दगी लेदुना सिजननबा हांगदोलुबदा असिगुंबा हक्चांग सोनिया एबा पोलम सिंग असि यारोमबनी हाइना समाना आईएसटीवी न्यूज दा फोंदोरले नाहना मखा तारादुना जामना पैकेट असि चही असिगी जनवरी अमदी मार्च सादा पैक तौबा ngaतनी हाइखी पोसे जामना सिदा नते को थाउदा खंगदे संगोमदा खंगदे अदो सुगुंबा खोगी तौबसिदी बसिदी तौहनिंगदे को अदो अखोइनसु योनबदा नुंगाइते अदि अखोइगिसु योलोरिबा खोइगिसु पोसे हनगनी को अदि मोइ सि कंपनी ओरसु एजेंट ओरसु मोगिसु सिमाइथि बनेबा सिदी तौहनिंगदेबा इसादा फत्तबा दैना पकबा पोसिदे खोगी सिदी पामदरेबा अमरोम दाहारिबा काजिरंगा जामना पैकेट असि इम्फाल की टेलीपैथी दा लेबा नन मणिपुरी अमना मेशिन सिजनदुना पैक तौरमदगी मतम खरगी ममांगदा केस अमदी इपाकना फागतपा लेखरबनी अदुबु ngasi फावबा सरकार की मरी लेनबा अथॉरिटी ना हिरम असिगी मतंगदा थबक लोकपा लेत्रि एडीसी तमेलोंग के एजुकेशन चेयरपर्सन रामनिंग पामेना तामै सब डिवीजन की मनुंग चनबा लावा कतांगदगी मिडल कतांग फावबा खोंगना चतुना मफम अदुगी चाखोत थौरांगी थबक कया यंगसिनख्रे मफम सिंह अदुगी मिड डे मील स्कूल बिल्डिंग यंगसिनबगा लोइनना लावा कतांगदा लेबा स्कूल दा ब्लैक बोर्ड साना खोनबगी मचाक सिंह यंथोके माके खोंगचत असिदा एडीसी तमेलोंगी एआई गुलिनबो तरामरी शुबा सिख रेजिमेंट की कैप्टन मनीष कुमार सुसरु याखे मिडल कतांगदा महापु खुंजा सिंह तराम ओके खुल असिदा मथंग चही फावबी मनुंगदा गवर्नमेंट स्कूल अमा थंबगा लोइनना अपर कतांग फावबगी लंबी मथंगी वर्किंग सीजन फावबगी मनुंगदा गाड़ी चटपा याननबा सेमगनी हाइना थाजबा पीके स्कूल के अवाटपा लेबना खुल के अंगांग सिंह ममा मपा सिंह मतेंग पांगबा अमसुंग सानदुना लेरे खरा चाखोटपा अंगांग सिंह उमंग अमसुंग तुरेल फावदुना किलोमीटर अनि चटलगा लावा कतांग स्कूल सिंह मही तमनरी प्राइवेट स्कूल थाब ngamdabasingna लाइरिक तमदना लेरे खुल के अहल अमना आईएसटीवी न्यूज दा फोंदोरपदा खुल दा स्कूल लेतबना ममा मपा सिंह अवाबा कया मायुकनरी कुंजा सिंह ओजा अमा नेकलगा ट्यूशन की मवंगदा मैरी सिंह लाइरिक तंबिरी खुल असिगी ओइना मई अमसुंग एमजी नरेगा के खुसुमन खरा फंगबा नतना गवर्नमेंट की खुदुंग चाबा अमा फावबा फंगबा लेते हाइना थमलकली अदो अंगांग सिंबो लाइरिक तमनुंगाय थागे हेराबसो एखोय लाइरबा पैसा की फंक्शन लेतबा अदो अंगांगबो नमदांगदा ट्यूशन पिगे हाइना यमलाक यमलाक पैसा पथोकतना नि अमाबो थमलगा नमदांगदा मखोयबो ट्यूशन ये अदोना एखोय खुंसे स्कूल लेतबना यम मोदा ममा मापासो वदना लेगनी हगोलेलिबन हासिमुनि सादगी लापथोंनबा मदि मसामौ फना लेनबा पांदमदा बीजेपी आरटीआई सेल के कन्वेनर मोंगजम पोरै हनबना जिम की पोलम सिंह ngarang nongada लेबा मॉडर्न यूथ क्लब की म्यूजिक खुसिनख्रे एम पोरै हनबना साना खोनबना लमदम असिबु मानलमदा सक्ताकले हारदुना हक्चांग फना लेबना मपांगल कनबा खुनाई अमा लेहनबदा चाउन मतेंग ओइगनी हाइखे
Manipur Sahitya Samiti Thawalna Sahitya gi tonga tonga ba lam singda khongdariba miyoi singda pukning thogatpoina Samiti asina Jahi ani kanaraga piba Manipur Sahitya Samiti Award Inglisini Taramanga gi manasing ngarang Thawal District ke Khangabokta leba MMRC Unity Park ta yenthokre Mana yenthopagi tharom aduda MI amasung IPR gi Parliamentary Secretary Kaisha Megachandra Manipur Sahitya Samiti Thawal gi President Dr. Thaunauzam Khomdon Art and Culture gi amasung Revenue gi Commissioner Kangjam Radha Kumar Singha Thawal Municipal Council gi Chairperson Thongam Samu Singha Namaru Bamyu Singh oina saruk yake Tharom kamari lenana tonga ba lamda Sahitya gi manasing yenthoki Parliamentary Secretary K Megachandra na Aiba ai bisingbu ekoi gi khunai asina pukning thawatpa yamna tangai fade mapam kayada khunda minariba kudingda nungsi chanana laiminana bagi damak Sahitya na chawraba thodang lawi haiki Ngarang ayuk pung tara mathorom tabada Silchar da leba Manipuri Sahitya Parishad Assam gi mayai loisangda okram leisembana iba naken tha amadi yening tha kauba saring lairik ama phomkre lairik phomgi thorom aduda Parishad asigi President Thingom Benuba Singha Social Activist Saikhom Kamlakanta amadi Sanamachana Jingba miyoi kyana saruk yake CPI Konthozam Local Council gi nifuga mapan suba jahi gi mifam pangtoktuna Konthozam amadi Nambol Kendra da jahi khudingi ichau thoktuna miyam da awaba tahaliba amadi yung kai inkol amadi mahai marong na jingba manghaliba asi kanana bagi damak Nambol Turel Maril asibu tengthokna ba amadi Longnambal Singh Wang na thonana ba flood control project ama sarkana paikana ba takshilagani haina warep nakre DM College of Science Arts amadi Commerce ki awara passing mention bidrabadi English ni tara ki session thingzilagani haina Joint Students Union of GM College ki convener Kaisam Dilip Kumar na paumi sinda phongdokre Union asigi office da pangthokpa paumi singa unaba aduda mahana makha taraduna college sing asigi sanabung sambal khadaba college ahumgi iram fatabana nong chubaga ichaw mayoknaba campus singda mai ningthina thandabana khudongchadaba kaya mayoknare mari lenaba authority singda thengnariba awaba si koknanaba kayarak hana haizarabasu tabidre atuba matamda mari lenaba authority na yangshin bidrabadi anoba session asi thingjinanaba warep lobani haike Unity, aduga phom thaga ju phom je thaga ju akhoi na hajari ba thawang mayam je tor daba tholaga di akhoi jing thuna jing jim birak taga di akhoi emission to je akhoi thingjan jaga ni joint student union gi akhoi punjaraga science arts commerce punjaraga akhoi thingjan jaga Jiribam ki contract waza sing regular tahalo haiba davida ngasi all Jiribam Contract Teachers Association na MSF Jiribam Special Branch Office mamangda wakan mifam chatakre wakan mifam aduna makoigi service regular tahalo Jiribam ki contract waza sing namthabiganu mairui simbu tungi afabami amamam oinaba waza simbu kudung chaba PBU government ki achan mirai naiba fidep yaning de haiba play card sing sizinake khongjang aduda saruk yakibi ojanupi amana Handak Manipur government ki cabinet na lokiba warep amana college ki part-time lecturer amadi government higher secondary school ki contract lecturer amasung Hayrok High School ki oza tara humdoi regular tahan kiba nungaiba fawba adubo Jiribam da lairiba contract oza sing mirai rambagi thawong nungaite Jiribam da lairiba contract oza sing asisu education department ki makada thabak toribani haiba Manipur government na ubiramdre jiri ki contract oza sing su manaba miyeng biduna athupa matamda regular tahan biu haike Education Department of Manipur gi makhada thau buduna leiribani haibasi Manipur Sarkar na ubiramdre aikoi busu Manipur Sarkar na manaba median da yengbiu aikoi busu absorb tawbiu regularization bibiu haiduna aikoi AGCTA haibadi All Jiribam Contract Teachers Association na ngasi sit in protest hamjari Lagliba June ani da pangthokadoriba Imphal Municipal Corporation gi Mikhal gamari lenana ngasi ward number 33 ki BJP gi councilor midep oriba Sri Leisangthem Lokeshwar Singha gi firal chingkhapagi thorom pangthokre singjamai oinam thingel da leba mahaki mayum da pangthokpa firal chingkhapagi thorom aduda MLA Joy Kisan hana BJP Manipur Pradesh ki president oiramba Santi Kumar Sharma amadi TS Chawba susar yake Tamai subdivisional quarter da Leiba Langmai Government High School gi award pa oja amadi staff sing thabiraktabagi mayokta mahiri sina school campus tagi Tamai SDO office fawba khongchara mazakre school asigi mathematics English physics amadi language subjects singi oja leitabagi mathakta clerk amasung chokidar su leite SDO da mahiri sina award pa oja amadi staff sing athupa matamda mention binaba memorandum amasu pisinke
ꯃꯍꯩꯔꯣꯏ ꯁꯤꯡꯒꯤ ꯗꯥꯕꯤ ꯑꯁꯤ ꯄꯤꯊꯣꯛꯇꯨꯅ ꯔꯥꯏꯠ ꯇꯨ ꯑꯦꯗꯨꯀꯦꯁꯟ ꯐꯪꯍꯟꯗ꯭ꯔꯕꯗꯤ ꯍꯦꯟꯅ ꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯔꯤ ꯄꯟꯕ ꯌꯥꯏ ꯂꯥꯡꯃꯩ ꯒꯚꯔꯟꯃꯦꯟꯠ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯁꯤ ꯇꯥꯃꯩ ꯁꯕ ꯗꯤꯚꯤꯖꯟꯒꯤ ꯑꯣꯏꯅ ꯑꯃꯠꯇ ꯉꯥꯏꯔꯕ ꯒꯚꯔꯟꯃꯦꯟꯠ ꯍꯥꯏ ꯁ꯭ꯀꯨꯜꯅꯤ ꯒꯚꯔꯟꯃꯦꯟꯠꯅ ꯍꯥꯏ ꯁ꯭ꯀꯨल ꯑꯁꯤꯕु ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯒꯤ ꯊꯥꯛꯇ ꯑꯣꯟꯈꯠꯂꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯊꯕꯛ ꯑꯣꯏꯅ ꯄꯥꯏꯈꯠꯇꯅ ꯂꯥꯛꯄꯅꯤ ꯍꯥꯏꯔꯤ ꯊꯥ ꯑꯁꯤꯒꯤ 12 ꯑꯃꯁꯨꯡ 19ꯗ ꯅꯨꯃꯤꯠ ꯅꯤꯅꯤ JCILPSꯅ ꯀꯧꯈꯤꯕ ꯁꯤꯟꯊꯥ ꯂꯦꯞꯄꯒꯤ ꯈꯣꯡꯖꯪ ꯃꯅꯨꯡꯗ ꯃꯤꯌꯥꯝꯒꯤ ꯈꯣꯡꯖꯪꯕꯨ ꯅꯥꯊꯩꯗꯨꯅ ꯗꯨꯀꯥꯟ ꯍꯥꯡꯂꯝꯕꯗꯒꯤ JCILPS ꯌꯥꯏꯔꯤꯄꯣꯛ ꯕ꯭ꯔꯥꯟꯆꯅ ꯂꯧꯈꯠꯂꯛꯈꯤꯕ ꯄꯣꯠꯂꯝꯁꯤꯡ ꯔꯤꯖꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ Handicap Persons Yairipok Bamon Lekaida Mateng Pangkre Polamsing adu Lauranaba Khangalabasu Laktabadagi Institute aduda Kusinakibani IMC 1 number Kumathoi Wangkai Kendragi INC gi Mirep G Thimpuina Ruby gi Firal Chinkapagi Thorom Pangthokre New Chekonda Leba Masagi Memda Pangthokiba Thoromaduda MPCC gi President TN Haukip Congress ki Luchingbal Luchingbi Kyana Saru Yaki Amaromda IMC Ward number Taragi Independent Councillor Mirep Salam Tiken gi Firal Chinkapagi Thorom ngasi Sagolban Sayang Kurau Mokongda Leba Masagi Memda Pangthokre Thoromaduda Hana PDA gi Chairman Oramba Loken Yauna Miyoi Kyana Saru Yaki JAC against the brutal assault of Srimati Taurambam Ongbi Tarini Devina Uripok Kendrada Matam Kaktana General Strike Kaukiba Adu Hauzik Uripok Maikaida Ising Ichagwi Awaba Mayok Nabana Baram Oiduna Matam Khara Komthole Hari Makata Bakongjang Sangsinanaba JAC na Athupa Matamda Lautholagani Hari Amaromda Handakta Uripokta Thokiba accident Amada Lekidraba Pisum Oinam Lekaidagi Okram Balendra Singha gi Mafamdasu JAC na Minute ani tumina laiduna awaba phongdokre United Club IMC Ward number 4 Uripok nasu misi asigi matangda awaba phongdokpaga loinana khongjang sangsiliba JAC amadi sarkar anigi marakta athuba matamda yanaba ama puraknaba phongdorali Democratic oiba hingsa yaudaba thaba khudima United Club asina sagorkani hairi LDC launanabagi damak speed test ngasi pangthokani toromba adu hayeng oina hanagi pungfamda pangtholagani haina Deputy Secretary Administration gi Cherol amana khangalakli candidate singna ayuki pung 10 ga minute 45 chapa matamda report tawranaba khangalakli Singmairongda leiba City Hospital da IVF ki matengna hospital asigi ahanba oina mai pangna angang unahanba ngamle haina hospital asigi senior consultant Dr. Bilasini na phongdorali Guru Aribam Maning Lekai gi Ichauna Suan Kraba Imung Singda Palace Compound Leba BJP gi active member Ningobam Helendro na Miamda Cheng Hawaii Lemni Yenkre Ngarang Suma Pamasida Helendro gi Waka Miam Laktuna Ising Ichau Nanglaba Mafam Singda Polam Kaya Piduna Ichau Bukana Nabahonara Kibabu Lekai gi Muisina Thagatpa Phungdorake Porompa ki mafam kyada ising tumjinduna awana taduna relief camp daleriba miyusingda thambal khong sabal lekai dagi BJP gi active member Nahakpam Indrajina chana thangnaba polam sing yenthokre Porompat Pangal Lerakta Star Sporting Club na hangduna thamliba relief camp da Indrajitna Cheng Hawaii chana nabathau amadi thumna chingba yenthoke Indrajitna praja singgi awana tholakpada makata nasu ngasigumna mateng pangani haina phungdoke aduga ngasi khangogdana khoigi lelu kem hangbiduna lekai sigi prajana tobibasida aiju aduke thagat chabog loina ikai khumne busari District Magistrate na Wangkai Hizam Lerakta thamkiba curfew adu hayang ayu pung 3 tagi numijungba matong pung 5 fauba pung 10 komthokle hairi Hauzik sanabagi pau Ngasi sanabagi pauda ngasi Astana da sanakiba aiba World Women Boxing Championship da Manipur gi boxer Sarju Bala Anishubar round da mai paktuna quarter final changkre ngasi Sri Lanka gi Kaloet Iranobu Sarju Bala na ahum sinoda maithiba piduna quarter final changkibani hayeng yumbu oiriba Kazakhstan gi world number 1 oiriba Kazaibai Nazimga thengnaragani Kaisamtong Elambom Lekai Kabom Lakpa Mandopta Kangkut Mangana Saruyaduna Mamang Thagi April Tang Kunmari dagi Chatharakiba Ahanba Inter Kendra Round Robin Kang Tournament Ngasiloisin Kre Aroiba Numiki Sanakiba Matchta Awang Kangkuna Nongpo Kangkut Pu Panjal Tara Humdoi Kaptuna Maitiba Piki Winner Oiraba Amadi Runners Up Taraba Kangkut Singda Lupalising Manga Amadi Lising Ahum Piki
Imphal West District Football Association की General Secretary ओइरंबा ओइनाम गुनेश्वर मैतेना मनुंग मतम चादना लेखिदबदा association asina awaba phongdokre All Manipur Football Association asu गुनेश्वर ना लेखिदबदा awaba phongdokre Amaromda District Sports Association Kaksingi Executive Council members singnasu mahak lekhidabada minute ani tumina leptuna awaba phongdokpaga loinana lekhidrabagi atma sanchina ingna chikna leiruna bagi damak isorgi mafamda thongnizaki Junior Girls National Football Championship chahi asigi July amadagi hauragani haina All India Football Federation na khangalakle maramaduna State Girls Team semnanaba Junior Girls Inter-District Football Tournament jungi angan basarutagi hauragani masigi damak District Sports Association District Football Association singna thaurang tongnanaba amphagi General Secretary na khangalakle makhataba sarabagi pau boyai ningthauzamdagi phangbigani ngasigi sanabagi makhataba pauda says Social Upliftment and Development Organization Sinduna Tera Sapam Lerak Gopal Mandopta Ses Sanaroi Yankaina Saruk Yaduna Thasiki Tankuni Tudiki Satariba Ahanba Swebam Ningol Tiam Ongbi Ketuki DB Memorial Open Ses Tournament Ki Ngasi Anisuba Round Gi Pangthokibada N Bankim A Sakritombi N Pari O Ningtham T Chitaranjan Y Sankar KM Singh G Inau Sarma Amadi N Tolpisakna point ani phangduna mangjin thari bid irom ice maniton e sasikantana point amamakhay phangduna shatli sathariba tournament asigi ahum suba amadi mari suba round tha sigi tang kumari gi ayuk amadi nungthilda pangthoklagani Masak naiba ojasingi makhada kanna honaduna international gi thakta pangthokpa tournament singde yauduna grand master oinaba honagani haina north east gi thakta pangthokhiba inter school age group ses tournament ta champion oikhiba Alex Khundongwamna phongdokre Alex Khundongbam Oripok Naurem Thong Laisam Rekta Leiba Khundongbam Jiban Amadi Khundongbam Ongbi Sosilagi Machanupani Hauji Karnataka gi Shembio da Leiba BGS School da class 8 tamli Alex na makhata araduna masana asi class 2 tamba horpoda laikai gi ahal singa sanabu ubadagi sanabu horki khara hairakpadagi masak naiba Oripokdagi ses ki oja a atembi gi makhada sanaduna state amadi national gi thakta pangthokpa tournament kya da saruk yaduna medal kya lokre haukiba sahi 2012 ki May thada Guwahati Chess Association sinduna Guwahati ki South Point School da pangthokhiba North East Inter School S Group Chess Tournament ki class 1 dagi 5 phawgi competition da mahangna ahanba mana lauki organizing committee na gold medal amadi school gi maikedagi lupa lising manga su piki state level gi tournament da S Group competition da su most promising award amadi best player gi mana takhi Sahi asigi May thada Manipur Chess Association gi miyang makhada Singjamai Chess Club na sinduna Manipur College da pangtokhiba A Nilamani Memorial Chess Tournament su best youngest boys player gi mana lauki mahang makhata raduna nongmoda pung ani ahum practice sawi saba thakpa amadi hakchang sajel sang naina tawduna state asigi masak naiba satrangi oja RK Apollo sana Poland A Sarat amadi atai oja singi poktak loduna international gi thakta tournament sing yauduna grand master oinaba kanna honagani haiki grand master oinaba damakta practice to YFC MC maru oi aduna ai samak nongmada pung ani gumji tiyon satrangi num kai thokse mandudeida hakjang da work payawi amunda payawi aduna sabu thakpa jam thina maru oi sabu thakpa do haksang phanabagi damakta balance chajari luga isaju practice to daba yadabanina o jamin makhada dum tuition tawjari sigi makha tarakpadadi ai hangna international player and grand master gi nom habadu phangba pamje khoi oja guru gi makha pona samna haibada khoi oja RK Apollo sana adagidi sara folen moi mem sinai bulam jingbiraga adugi thakpokdangdi yohan binaba ena khanjari Thagachari boyai hauzik asi nomagi oiba engasai pau phumigani ICAR Lampel Partigi Phangba Pauda Ngasigi Khwaidagi Sakhiba degree Celsius 30.9 Khwaidagi Ingba degree Celsius 22.3
nungshita yauba ising manilgi sang ayukta saada mariputara nungthilda saada mutara mapal oiki ngasigi nong chukhide Doisla kudabaro bapa muka hanna Turis singi imai karahan tharabasu ising ichawi awabade mioi lising kayana mayungnari Northeast Federation of International Trade na Silva Indo-Myanmar Thailand Friendship Car Rally ama Bangkok ki dabang Impal dagi lamthakre amadi ising isawa mari lenaba thodok singda angang ani sire Hi Steve ne pijaba pau patasi sinjari ning tabi bisbo mukana khulunjari